Hui-na sikpada mioi ani laikanaba ngamdana laikhidre mioi mari amagi laibakna tamba ngamdaba phibam amada lairi. Angawo hui oigani haina singnaba hui-na sikpada Manipuri gi tongan mafam anida mioi ani laikanaba ngamdana laikhidre. Loinana sahi nauriba angang marina tamba ngamdaba phibam amada lairi. Thaudosi haukiba kumja 2021 gi December 18 da Bishnupur district ki Saiton Hawai Kon maning lekai da hui na mioi manga sikhiba ki thaudokta yaokhiba lekai sidagi nongthonbam Biswajit Singa thasigi taramari gi ayuk pung 6 makhairom taba matamda lekhidre loinana mamang sahi gi November 18 da hui na sikpadagi thasigi amadagi layengduna lakhiba ningombam makha lekai dagi mayengbam chawba sahini 62 ariba mioi asisu lekhidre Saiton Hawai Kon da thokiba thaudodugi matangda freshna phangba paugi matungina huina sikpadagi leikhidraba mioi adu Bishnupur district ki manung chanba phawgak chaw PC na konba Saiton Hawai Kon maning lekai dagi nongthonbam Biswajit Singani loinana huina sikhi hairiba atoppa mioi mari adudi lekai adumakta dagi nongthonbam Punsiba Singha sahina manga nongthonbam Mitchan Mahakisu sahi manga nongthonbam Thoisana Devi sahi taruk amade Haisnam Amarjit Singha sahina 13 ni hairi Pamang sahi gi December 18 da hui na mioi manga sikhibagi thaudo da leikhidraba nongthonbam Biswajit hairiba mioi si yauna mioi mari hidak kapthokhide makoi gi manung da mioi ahum khaktamak anti rabies vaccine kaplaga ahum aduna tetanus kapki thaudo gi matung da tha sigi tarani thoi da leikhidraba Biswajit ki masa nungairaktabadagi Rims hospital da pukhatuna laikanarakhibani adum oinamak doctor gi maike degi anapatu aroiba stage oire harpadagi laibak yenglase haiduna amaiba amaibi tananabagi damak imung manungi mioi singna thasigi haibadi January 12 da yumda puthakibani mahak mathangi numit January 13 gi ayukta lekhidabani hairi amarom da mioi manga adugi manung da mioi humna anti rabies kap thokpa chalubada huina sikhiba pung kunmari henkhrabani na vaccine kapagi kanaba leiraro harpadagi hojik phawba vaccine kap thoktana leiramle maramasina mioi ahum asisu seksiningai oiri hairi Serak Sidamisi Mina Yaurok Kiba Sigamari Lenana, Saiton Philanthropic Club Ki Maike Degi, like I do the vaccination camp Pangtok Naba Harpadagi Thasi Gitaramarida, Dog Protection Society Manipurna, Ngasipak Sana Club Kakusam Naduna anti rabies vaccination camp Ama Pangtokre. Vaccine Kaptok Tana Leribo Huin Sikibani Haiba Mioi Singadusu, Karikaramba Medical Goibamateng Piba Yabage Haina, DPS Manipur Ki Maike Degi Mari Lenaba Singatana Duna Lokat Payaba, Kongtang Sing Lokanaba Torang Tori, Loinana Huin Sikpadagi, Mioi Bagi Punsi Mangba or Ibasi Makatana Tokandanaba, Yum the Yopo Hui Singbu Matamsana anti rabies vaccine kapthongnaba appeal tawri Nakalamaromda huina sikpadagi leikhidraba ningombam makha lekaidagi mayengbam chawba hairiba mioi asi mamang sahigi November 15 da mahaki yet thangba khudang da huina sikhibani madugi matungda mahaki yet thangba khud amadi makok chikpa horpadagi thasigi amadagi doctor tanaduna layengduna lakhraba matung thasigi marida Rims ki ICU da thamduna layeng lakhibani mahak masagi anaba arthritis amadi singli naurigi anaba leiba maramna mari lenaba test sing tawbuda normal oiramki Mahaki oiriba anabagi layong adu Dr. Singna Ravis oiba yai haibagi section warol piringai serekta ngasi ayuk pung 9 rom taba matamda lekhidabani hairi atopa pawmana Assam Rifles na lalhuba singna sijinaramba khusu khulai amadi polam kaya phagat pangamkhre haukiba thangji numita tarasuba Assam Rifles ki kangbu amana lalhuba singna sijinaba phirol amadi khusu khulai kaya phagat pangamkhre tawdosi None district ki manung chanba mafamada Assam Rifles ki kangbu amana thi humbagi thabak sathabada hairiba khulai amadi posai sing adu phagat pangamkhibani Pagalaba polam singadudi 9mm pistol ama magazine ama 7.62mm gi kape ariba nongwai tarani thoi M16 gi magazine ama lalhubu singna si naba camouflage ki pirol sing amadi binocular amani hairi atop pawmana aiha congress tagi tokpalaite party gi pairamba pham singdagi tokchabani Ratan Kumar MPCC की वाइस प्रेसिडेंट एडमिनिस्ट्रेशन डॉक्टर के.एच. रतन कुमार हाइख्रे हंदक नोंगमनिनी एसिदा आइहाक से कांग्रेस तगी तोकले अतोप पॉलिटिकल पार्टी सिंगदे यावरकनी हाइना पाउचे खरदा फोंगदोंगलिबा सिगी मतंगदा फोंगदोखिबदा महा कांग्रेस तगी तोकपसु लैते पार्टी अमतदसु जॉइन तौबसु लैते वाफमसी ngasi nungthil congress babal da pangthokpa paugi mifamda mahangna phongdokhibani mahangna makha taraduna sumnagi party manungda differences khara leijaba khaktani election maya oirakpana aina paijariba party gi vice president administration election ga mari leina semkhiba media committee gi chairman amadi covid pandemic ki sub committee gi chairman oiramba sidagi tokjabani party asigi primary membership tagi tokpa leite loinana AICC gi lusingba sing Bhakta Charandas Jairam Ramesh CLP gi leader oibobi amadi party sigi president and loken sing badawari sanaduna pau communicate tawjare haiki Paumi singa unabadu da saruk yakiba working president ke Meghachandra phongdokhibada ECI na schedule tawkhiba tangkak ani thokna thadagadoriba sigi ahanba tangkak ki February 19 si Christian singi yamna maru oiba numit oibana numit asi yaithok piraga atop numit amada tawbinaba ECI da se thakre haina su phongdokhi atop pawmana CBSE gi ani suba phase ge exam pangthokna ba sem chaba loire
mamang sahi gi November December da CBSE board ki class 10 amadi 12 ki ahan ba phase ki examination pangthokraba matung sahi sigi March April da ani suba phase ki examination pangthoknaba Central Board of Secondary Education amadi Union Ministry of Education na thorang lokhat le hairi agency dagi phangba pausina hai CBSE gi class 10 amadi 12 ki ani suba phase ani suba tam examination asi sahi sigi March April da pangthoknaba sem sari Laibak sige health expert singi maikadegi COVID-19 gi ahum subo web asi lakshin mangamle haibagi thajaba phongdorkhibaga loinana examination asi suksoi soidana pangthoklaba yai second phase ke examination asi pung ani supna pangthokani amadi question pattern aduna subjective oigani kanaguma mahiroi singna hairibe examination asi thabagi khudung saba phangdrabadi ahanba phase ke examination da phangkiba mark sing adu da yumpham oiraga mahaki mark lepkani wafam asiga mari leinana Central Board of Secondary Education CBSE gi academic director Dr. Joseph Emmanuel gi maikaidegi sahi sigi March April da pangthoknaba sem sariba board asigi class 10 amadi 12 ki ani suba examination asigi sample question paper amadi marking scheme gi makhada marik chumba i pausing website ta thagat paga loinana board asida affiliate tawriba school sing da su pau pi khre hairi examination asigi mark pibagi mawng matogi matang da phongdoladuna CBSE gi examination controller Sanyam Bharwas na hai examination asi suksoi soidana pangthoknaba pandam thamli adu moinamak laisat asigi phibam lusilakpa targa di tangai phadana examination asi tokthoknaba khongthang lorpa yai karigumba examination asi pangthoktaba tarabadi mahiroi singna ahanba phase ta phangkhiba mark sing adu da yumpham oiraga makhoi gi result lepkani adu moinamak examination asi soida ngamdana pangthokpa ngamlabadi mahiroi singi result adu ahanba phase ki examination da phanglakpa mark ki sa da yankhai amadi ani suba phase ki phanglakhiba mark ki sa da yankhai na punchinduna lepkani haina phongdorli Amarom the Union Minister of Education amadi Minister of Health and Family Welfare gi maikei digi suma sagi sahi tara manga dagi tara nipan phau gi manung dalai ba ngang khudima COVID-19 gi vaccine kap thoktuna CBSE gi examination si soi da ngam dana pangthokna ba kan ba thrang paikhat ba haukhre